Hello, ma'am pana bu khramjari. Aigi nusijaraba amadi kai khumni ningai oraba nusijaraba maru mapija sing. Ngasi aina video si thagalagliba si mayam mafamda aigi nusiraba pupu leikhidabagi matangda isorda thawni biu haiduna nishinjage haiduna thagachabani. Ayaki pupu Wangkhem Lakhinarayan Singha Magasi Sahi Cham Subada Satkiba February Tankun Mathur Lakidre. I haki mingna Manikamal Kozai I Nasi Aina Mayami Pam the Hajari Basidi Mahaki Namakta Tony Busik Tani I Mahaki Kwaidagi Atumba Masuni Aina Nasi Hari Basi Awagi whole family gi Magi Dagi Suni Mahak asi sahi cham punchiramba mioi ni mahak na lairingi matamda mahak government agriculture department ki head clerk oina su thopurami mahak asi hoigi khunau nayagram khunasi gi khwaidagi ahamba oina metric pass tokhiba mioi ni mahak asi british palinga gi matamda metric thagiba mioi ni hojiki oina class 10 si higher school living certificate aina khanare adugi mathakta mahak asi chatkhiba chahi ani mamangda 2023 da maitei gi oiba national pensioner sing gi marakta amani khwaidagi ahanoiba khwaidagi oldest national pensioner maitei gi marakta maitei sing gi marakta mahak asi amaching hariba 2023 asiga mahaki masagi chahi 98 sukhre mahakna masagi sajen amadi masagi niti niyom naina chachabana hunaba kanjabana asigi level la lakchabani asibu aina jamna sathine kai khumna jai baramdi hujiki matamda jai chamjongna punsiba mi leitre leibu leibra aidi thajate leiramba jai adubu masing jamna watle anamana chahi chamjongna punsinaba mi leitre mahakna di chahi cham punsina torami mayam aigi marma pijasing chanbiduna aigi pupusi gi thawaina isogi khuyada lairamlenda ingna chikna leijaruna bagi tamakta myam umda isoda khurambi waiduna hanna nanoluna nishinjare mahom kharsitang haijage haiduna aina video si thangachabani video siga kariyumba asoiba yauragadi mayamna naujari bani khanbiduna ngakpigani. Thank you very much.